अहनबद हाउस फाउगी मरोइबा पाउ पिजरी अनौब लेंगाक अमा सेमबगे वाफम असी बीजेपी मणिपुर स्टेट यूनिट ता हंगबीबने हेना चुंगरे हाइना स्पीकर टीएस सैटबर्टना हाइख्रे नवंबर था मनुंग फाउबा अदुमक पीआर थमलबदी वाखलोन मानबा एमएलए खरगा पुनसिंदुना स्पीकर बु लीडर ने हाइना खंदुना लेंगाक सेमनबा गवर्नर दा स्टेक क्लेम तौरगनी हाइना एमएलए एल रामेश्वरना फोंदोख्रे यूनियन मिनिस्टर ऑफ स्टेट होम अफेयर्स बंदी संजय कुमार चुराचानपुर डिस्ट्रिक्ट एडमिनिस्ट्रेशन की थबक थौरम सिंह वीडियो कॉन्फ्रेंस की खुथांगदा यंगसिनख्रे खुरुमजरी ISTV फाउ मिरेंग ताबिर पुनमकु तराम नोकचुरी हाउस फाउबगे मरोइबा पाउसिंग मियामदा पिजरी अनौब लेंगाक अमा सेमबगे वाफम असी बीजेपी मणिपुर स्टेट यूनिट ता हंगबीबने हेना चुंगनी हाइना स्पीकर टीएस सैटबर्टना फोंदोख्रे अमरोम दलेंगाक से सेमदना नवंबर था फाउबगी मनुंगदा अदुमक पीआर थमलबदी मियामगी येंगदुना वाखलोन मानबा एमएलए खरगा पुनसिंदुना स्पीकर बु आइखोगी लीडर नि हाइना स्टेक क्लेम गवर्नर तौरगनी हाइना एमएलए एल रामेश्वरना फोंदोख्रे वाफम असिंग असी एपीएल अपोलो गी डिसोल्यूशन कौबा युम कै सानबदा सिजिनगदबा थोंग थोंनाव सिंगी एग्जिबिशन अमा हौदोकपगा लोइनना टाइल्स अमदी सैनिटरी की आइटम सिंग लग्जरियस ओइबा शोरूम अमा हांगदोकपगी थरमदा फोंदोखिबनी थौबाल डिस्ट्रिक्ट की तांगजेंग दा पांगथोखिबा द सोल्यूशन कौबा शोरूम हांगदोकपगी थरमदुदा एमएलए के रुबिंद्रोसु सरग्याकी थरम अदुगा मरी लेनना टीएस सैटबर्टन मखा तानांगसी हौदोकलिबा थोंग थोंनावगी एग्जिबिशन असिना मणिपुर की युमसा कैसादा चौबो मतेंग अमा पीबा ngamlagani नौना हांगदोकलिबा सैनिटरी आइटम की शोरूम असि अनौब मखल की पोलम सिंग ओइबना मियामना हेना पांगनी हाइबगी थाजब लै मसिदा नतना शोरूम असिदा थबक तौरिबा मियोय सिंगी सनमिलोंदा अचौबो मतेंग ओइरगनी हाइबगिसु थाजब लै थबक तौबदा लैंगाकते खक्ता तांगदुना लेबगे महुता अखोइसु होनबा याय हाइबसे ngasi हांगदोकलिबा शोरूम अमदी एग्जिबिशन असिना ताकले अमरोमदा अनौब लैंगाक अमा सेमबगी मतंगदा पाउमी सिंगना हंगबा वाहंगी पाकुमदा नवंबर था फाउबगी मनुंगदा अनौब लैंगाक अमा सेमबा नत्रगा सेमदबा हाइबसे बीजेपी मणिपुर स्टेट यूनिट की माइकैदगे हाइबने हेना चुंगनी सेंट्रल लीडर सिंह लाक्तुना अनौब लैंगाक सिसे अखोइदा अदुगे चप चाबा कैगुमा मत लेते पार्टी की लीडर सिंह लाकने हाइबे पाउती ताई लाब मतुंग करी तवी हाइबो अखोइ येंमिनबा ताबनी मरमदी मसी थौइना अखोइना खोइतान तानबा यावबा तमने मसी मन मुन्न खंजद्रे हाइजगे थौरमदुदा सरुग्याखिबा एमएलए एल रामेश्वरना मणिपुरदा नवंबर था फाउबगी मनुंगदा अनौब लैंगाक अमा सेमहौद्रबदी बीजेपी अवाब सोइदना ओइगनी पार्टी खक्ता नतना आईडीपी सिंग यावना मिचम मियामसु वाबगे चांग हेनगलकपा याय अथुब मतमदा मपुंग फाब लैंगाक अमा सेमहौबना अफबो ओइगनी हौजिक लैरिबा पीआर लैंगाक असिदी मपु लैतबा लैंगाक अमगुंबनी नौना लैंगाक सेमलरोय हारगना अनौब इलेक्शन अमा तौदुना मियाम वाहनदननबा हेना फगनी हाइखी बीजेपी की एमएलए सिंह अनौब लैंगाक अमा सेमबा सेमदबगा मरी लैनना पार्टी असिदगी तोकपा नत्रगा तोक्तबा हाइबदुदी मागी मागी ओइबा वाखलोनी लैंगाक सेमदना अदुमक लैरबदी चिंगमदी तमदा लैरिबा वाखलोन मानबा एमएलए सिंह पुनसिंदुना स्पीकर बु लीडर ओइना खंदुना मखोइगी लीडर नि हाइदुना गवर्नर दा स्टेक क्लेम तौरगनी मसी लमदमसिगी मियामना पीआर लैंगाक लैबगी थेंगनरिबा अवाबा से येंगलगा तौगदबनी हाइखी याम नुंगाइबन माइजि कनोजे करी हाइतार तोंग थोनाउजे environment सेफ तौरने खले कन उवागी कनो सिना म्याल सिना पीवीसी मुहसनबा आयरन फ्रेम म्याम यावबजिसिना उमंग गथोपगी समस्या खितंग मतेंग पांगने हाबजिमा याम खले सिगी पोसिमा खोजि ताय मै सेंटर इद लाका सका सेनबगी कनो वेरबे आइ खोल गान खले अदो सिकरी मसिदा लबेन थामुंग सेमौद्रगदि आइदि कनो पार्टी जे वादो माले दुगा मरोइन पार्टी वाद नते हजिक लेरिबा आईडीपी सिंगी अदगी मरोइना मणिपुर इकोनॉमी से आम फेम चार्ज अथु मतमदा चका सेमदे फमी कनागन मपु जे लेइत्रेबा अयाम्बा मयांगसिंगना पालबनिना मै मपु खाइते मसाय मपु दौना तौदबनिना इबन लमिथोंग हजिक सरकार पैसा लेना टेंडर मैम तौदे अखोइ कदम आरडीडी गिदा सै एनिमु पैसाजे कुल्लगा ले थबक तौदे अदुना प्रजासिंग इफुलमगदा चलगा मैम बन तौ मैम ताबिरम एनि जगह को अदुना सरकार जी मपु मदले हेनिंग थांगसेना अखोइ सेमर हागना अनौब इलेक्शन तौरगबको प्रजा हनबदि फतेना खले ओनब स्पीकर जे कोई लीडर ओइन खलगा कोई गवर्नर द से क्लेम तो है सेम सा ले खितंग तजा यंग लेबने
ayamba akoi both hill and plain haitare valley am sing dele sing pulla kanda ayamba speaker je koi leader ne na governor da high ne cham saba koi chap cha ready di lai ada matam kitang yeng ban kari man November tha ji da tok ta gadi ko phoi goi potum di aroi boina pajam yang khala kanda amtang ni claim tong gena habigi ka subjung ba phib li je haitare Union Minister of State Home Affairs Bandi Sanjay Kumar na Churachandpur District Administration ki thabak thauram sing video conference ki khuthang da yengsin kre moru oina lanjen aduna relief camp sing da lairiba sing da mireng thamduna district asigi project sing yengsin ki health education power agriculture transport handloom amasung handicraft ki sector sing su minister na yengsin ki DC Churachandpur Darun Kumar na district asigi housing paikaliba project amasung program sing minister da thangki lanjen ariba singi tangai fadaba polam sing pibagal loina na khunda laita hanabasu hotnari haiki Skill Labor Employment and Entrepreneurships Lead Department ki makhada Directorate of Craftsman Training na sinduna Pradhan Mantri National Apprenticeship Promotion Scheme Northeast Region ki awareness campaign hodokpagi thoram Classic Grande da pangthokre thoramadu da Additional Chief Secretary Textile, Commerce and Industry and Transport Anurag Baspai, Secretary Skill Labor Employment and Entrepreneurships Lee and Bandana, Joint Director Craftsman Training Yaifaba Longjamna Chingbasingna Sarugyaki and Bandana na Thabak Piraga Deposit Tahonba Natraga Tataruk Tolopidana Thabak Tahonbagi Chanabi Amalaibasi, Apprenticeship Eki Mayok Talaiba, Aina Yadaba Thabakni, Ngasidagi Horiba Pradhan Mantri National Apprenticeship Promotion Scheme asigi makhada skill amagi matangda training fanglaba thabak amathibada awaba lerambadu kokhan bangam lagani haiki So all these people, all the trainees under these schemes, they are eligible for having this apprenticeship program. Luckily, as far as my knowledge is concerned, DDGKY has a on-job training engraved in the training itself, the training program itself. So after this 4 months of training or 6 months of training, they have their own job training program. So they know when even before getting into the job, they know how to work. They know how to do this service. Unlike this, when we have ITI trainees, they just pass out from ITIs, and with this theoretical knowledge, they just go to the field. So there is a gap between the training they have been given and between the industry demand service. Field Day on Rice and Farmer Scientist Interaction Habasida Lamfel Patalaiba ICR Conference Hall the Thoram Pangthokre All India Coordinated Research Project AICRP on SIT K Mereng Makhada ICR Research Complex for NEH Region Manipur Center Amadi ICR KVK Imphal West Sandel Churachandpur Tamenglong Amadi Ukrul na Sinduna Pangthokiba Thoramaduda Horticulture and Soil Conservation Director K Devadatta College of Agriculture Dean Professor K Nandini ICR RC NEHR Manipur Center की former Joint Director Professor I Megachandra Amadi ICR RC NEH Manipur Center की Head of Regional Center CS Basudana Athoiba Mithung Singh Oikibaga Loinana Lomi Singh Yauna Tongan Tongan District Singh Dagi Mahiroi Kiana Serugya Thoramaduda Lomi Singh da Marumarang Singh Su Yantokibaga Loinana Field Visit Amasu Campus Asida Punna Chatuna Yangminaki Horticulture and Soil Conservation Director K Devadattana Lomi Amadi Scientist ki Marakta Tathokta Sin Taunabagi Kanaraba Thauramamani Masina Lomi Singha Punna Chatminarabadi Lamdamasida Hena Sathok Marang Kaina Matam Chana Puthok Pangamgani Iramdamasida Fo Marang Kaina Puthok Mapalom the Cheng Pusilakona Hele, Masina Ikoi Mipal Tanguna Lady Basida, Ikainingai Oi. Lomi Singna Potok Hana Putokna Naba, Itaila Kongning Tina Tambiraga, double cropping the Sathok Hana Putokna Naba, Tawaya Wamatok Tai, Nasigi Toramasi, Lomi Singna, food production, Kaktani Haina, Kanbayade, Matamasigi scientific cultivation Asida, Lomi Singi, Kanbachangi, Masida, Lomi Singna, Matamga Chunaba varieties Kaya Putoktuna. Tohanba Tarabadi Anoba Owenba Mapurakpada Mai Pakpama Oigani Haiki. Government Tolop Saba Horticulture or Agriculture Department the legal say we are paid by the farmers. Scientists are paid by the farmers. Akoigi pay akoigi salary si nakoi the P-Maneva, nakoi the key, Tiger of the P-Mane. We are in your service. We should be, we are supposed to be, and we are. CDC, Marisi, Tanahloy Haragati, Nakoida, assignment gives a Lepigano, Akoisiwali, Akoisigi technologies in the Rane, Akoisida Awaka Tene, head high Nokati, scientists in J, to Mom Zam come the gate, when you must talk to Doctor.
maduna lamdam si kanaba tungi kanaba agriculture growth sustainable agriculture haibudo aduna Multidisciplinary Research Unit RIMS na intent Pm-Istv Pune na GRIMS Silong ka kusam na duna Department of Health Research, Ministry of Health and Family Welfare amasung Indian Council of Medical Research ki matengal loina na numir humni gi oiba clinical trial workshop ama RIMS ki examination hall da Hokre, Hodokpagi Tharomda, BRIMS ki Director Professor Z. Sunil Kumar Sharma, Medical Superintendent Professor N. Sanjeev Amasung, Dean Academics Professor I. Rajesu Sarugyaki. Workshop asida Jenims, RIMS, Arunachal Pradesh Amasung, ICMR Dribugar Dagi, Miwai Kuntraga Marina Sarugyari. MLA RK Imona Skaso Club ke building sthanana ba pukrambam lairakta urep yung tamkre thoramaduda RK Imona chahi manga sida thabak kaya lepalaitana paikhat padagi ayamba project sing matam chana lotion bangamle haukiba chahida project kaya sangakre mathangi chahida tha khudingi paikhat project sing sangana ba housing suriba khongjel asida adumak sathanana ba thaurang tauri haiki Thaubal Municipality Council TMC ki staff singda lalholup amana sel gi demand torok pagal loina aki akhang pokhan birakle haina pendaba fongdokla dunga si TMC ki staff sing amadi sanitary workers singna TMC ki complex manungda pendaba wakar mifam chathekre wakar mifam aduda masagi mathau toriba staff singda aki akhang pibiganu sel gi demand tawbiganu aikhoibu lana lamjing biganu aki akhang yaudana aikhoibu thabak suhan biu haina thaba banner amadi placard kaya siznaki TMC की LDC ओइना थबक तौरी BS मेमतोंबी कौबी स्टाफ अमना TMC असिदी सेमी गवर्नमेंट ने पैसा निंथि नुंगाइना फंगबसुनते था खुदिंगी चांग नाइना फंगबसुनते अदुम ओइनामक मियामगी याइफननबगी दमक TMC की मखादा सैनिटरी वर्कर कया अमा अपिक सेंफम थागी लुपा लिसिंग तरुक तरेक खक फंगदुना लाइकाई अमोर अकाई सिंग असि सेंगबगी थबकसु यामना वाना तौरी हौजिक पोटेंग सायंगी मतम ओइबना स्टाफ खुदिमक सेल की अवाब कया मायोकनरिब मतमनी मरमसेना स्टाफ सिंगदा सेल की डिमांड अहेनबा तौसिनबिदुना अवाब पिबिरिब खोंफम असे मिनुंगसिगी येंगबिदुना हंदोकपियु स्टाफ सिंगबु पुकनिंग नुंगाइना मथौ तौबा ngamhanbiu haina phongdorakle सेमी गवर्नमेंटनी पैसा जो इथिन नुंगाइना फंगबा नते था खुदिंगी अदुगी सु मथक्ता सैनिटरी वर्कर मयाम अमसु लैरि पालिसिंग तरुक तरे ख फंगजबसु अदु मयामजना होनादना लेकागी अमोल अकाई सेंदोकपा खोतोकपा मयामजी तौदना याम कन्ना होनजरिबा होनदना तौबिरिजे सिगी मथक्ता तौबिरिबा डिमांड जे खोय थमोय सोना नुंगाजदे दुगिजि मथक्ता पोयेंग चेंग देबा कर्मा मयाम अमा खोगी इथक्तसु लैरिबनी पैसासु चांग नाइना फंगजबा नते सिमियोयबगी मिनुंगसि येंबिरगा खुंफमजी हंतोकपिदना कोई स्टाफ सिंगबु खुंगुल लैताना खोगी कनो नुंगाइना वाखन नुंगाइना लेहेंबिनेबा तौबियु हाइना कोई सोशल मीडिया की ममांगदा नोलुक्सेरी कुंबीदगी वांगु ताबा लंबी मतम कुइना सेंबिदबदगी खोइस्ताउनरबा मियामना लंबी कुंबी कैथेल अमदि स्कूल सिंग थिंगजिनखिबदगी अवाबा कया मायोक नरिबसी मरी लेनबा ऑथोरिटी सिंगना अथुबा मतमदा मियामगी अपांबा थबकता ओंथोइदना मियामना मायोक नरिबा अवाबासी कोखनबियु हाइना संजोय अहन थेमना मरी लेनबा पुमनमकी पुकनिंग सिंगसिलक्ली कुंबी केंद्र की मनुंग चन्ना ख्वाइदगी मरुओइबा लंबी अमा ओइरिबा स्टेट हाईवे अमसु ओइरिबा कुंबी टू वांगु लंबी असिना बिष्णुपुर चुराचानपुर थौबाल कक्सिंग अमदि चांदेल डिस्ट्रिक्ट मयामसी फाउना हनबत नतना इंडो म्यांमार नेशनल हाईवे समनहन खरिबा यामना मरु ओइबा लंबी असि मतम कुइना कोलास थारक्तबा अमदि सेमजिन बिरक्तबना मरम ओरगा अचौव अचौव कोमजाव कया लैदुना नोंजु मतमदा चरवक सिंगदा सुकि मतिक अवाबा मायोकना हले नुंसा साबा मतमदना चरवक सिंग अमदि लंबी सिगी नागेत लैरिबा मियामना उफुलगी अवाबा कया मतम सांगना मायोकना दुना लाकपदगी ममांगदसु इमाइवेल मयाम अमदि लंबी सिदा सर्विस तौरिबा ई रिक्सो ऑटो रिक्सो विंगरना चिंगबा ड्राइवर सिंगना खुसमनदुना लनाय पैसा खाइनदुना पोर्ट होल सिंग असि मेनबगी थबकसु पाइखख्रबनी अदुगी मतुंग हाइरिबा लंबी असि शेमजिनबा हौरनी हाइदुना मतम खरा तौरमगा अमुक लेपखिबदगी लंबी असि अचरौता खुदोंग चादबा कया मायोक नरकपदगी खोइसाउनरबा मियाम हौरक्तुना लंबी असि कोलास थाद्रि फौबा थिंजिलगनी हाइदुना मियाम हौरक्तुना लंबी थिंजिनबगी थबक असि सथरकपगा ngasiga thana numit humni surakle lambi asi khakta natana ngasidi matam kuina sembidraba jeep car chatpa fawba yaraktraba kumbi ungamel via wapokpi road kumbi thai veres road yauna lambi kaya ma thingjin kibada natana kumbi kaithel
स्कूल सिंग यावना थिंजिन खिदुना वाथोक असि हेन हेना साउथोरकले हौजिक सही की एग्जाम थारमदाय असिदा महै लोइसंग स्कूल कॉलेज सिंग चथोक चसिन यारक्तबा अमदे स्कूल की वैन सर्विसिंग लेफ खिबसिना महैरोइ सिंगदा अवाब खुदोंग चादब कया मायोकना हल्ले लोइनना कुंबी कैथेल सु मतम सांगना थिंजिलकपसिना कैथेल असिदा पोरफम फमदुना लौमी सिंगना पुथोकचबा मनामसिंग nga chak sing yonjeduna yum pujariba imung kayada chauna awaba mayokna hale masida natana kumbitu wangu lambi fauduna serau turelda nung lengoi suba chaliba lomi sinmi sing hingbagi lambi thingkibaga chap manare asi yauna miyamna awaba mayokna rabasi faubada mapi mapa pandraba kendra magum PWD district administration amadi mari lainaba authority singna miyam wakat tabidraba waraga ताहलगा मरनाई तोक्सखिनी मतागुम तुमिना लैसिनबा से थमोय सोकना कंडेम तवे मरमसिना PWD डिस्ट्रिक्ट एडमिनिस्ट्रेशन अमदी मरी लैनबा अथॉरिटी सिंगना अथुब मतमदा लंबी असि कोलास थागदबनी हाइबा मियामगी डिमांड अमदी वाकत सिंग असि थबक तो ओंथोक्तुना मियामगी अवाबा कोखनबियु हाइकी Numit ini humni kaithem di thabak lep khidana awaba kaya mayok nariba nongi cara tanjariba cara pujariba yum pujariba lairaba imung ngaktana khulingba amasung aikoi gi irang asina su hakthengna na choiba maigai sinba thungna aikoi gi red zone oiba adugumba kumbi kendrani maramasina mari leinabo authority singi puning sing sinjari PWD department amasung district administration gi adugumba akhanaba attention adu draw tawjari athuba matamda official sing chatpire haraga lambi thingiba ban tawriba imaibel sing adudagi di mari leinaba mayam sing ase unabire haraga athuba matamda ekoigi lambi thingiba si to unbiraga miyamna mayongreba awaba se ko unbiu haidana ai media gi thongda mari leinaba punamukta appeal tawjari Foglang Marina Kajanba Kamanungda Angang Sing Mahei Tamhanbabudi Lamdamasigi Marueba Mofum Sing Uhanduna Angang Singi Wakal Loksing Lehen Basumatok Tai Haina MI Academy Director Dr. M. Nabakumarna Fongdokre Let us Science Learning Environment Haiba Hiramda Mahirui Sing da Wakal Loksing Oigadaba Lamdamasigi Marueba Mofum Kayada MI Academy on the Wheel Haiba Kongchet ama lamthabagi thoromda fongdokibani lamthabagi thorom adu kumari leinana MI Academy gi Director Dr. M. Nabakumar na haikibada Foglang Marina Khajanba ka manungda angang sing mahei tamhanbabudi akoibagi fajaba saktam sing uhanduna angang singi wakal loksing lehenba mathok tai haibagi wakal londa let us sense learning environment haiba iramasida pangthokpani pikliba mahairoi singda wakal loksing oigadaba lamdamasigi marueba mafum kayada pubiduna masana masabu wakal loksing lehenba haibasi academy sigi pandamni academy sina lokhalakliba thorang asina mahiroi singda wakal loksing lehenba khak natana national gi thakta thohen sangdam narakpa matamda mai pakpa oigani maramaduna academy sina lokhalakliba thorang asi top skill sing the su chaf manana lokhalabadi tingjang kaijang daba mahiroi kya puthokpada mating pangani haiki thormaduda Heli English School gi founder principal and Chauba Maitei Mother's Pride School Cosify Bisnupur gi principal K.S. Basanta Maitei Loyalam Public School Moirang Khuno gi founder Joy Kuman amasung MI Academy gi principal M. Malalai Mana Sarugyaki Sahi ani makai helak laba lan gi saitheng nangduna lairiba tanja sida Manipur Sangai Festival 2025 pangthok nanaba sem saribasi tanja chade maramaduna Manipur miyamna sarugyabi ganu haina kadana hairi maruina lana sida mayu makai maina tumna thadok pikiduna lanjena duna miyoi lising kaya relief camp singda irang asigi saitheng fangduna changjafam loduna awaba kaya khangduna hojik fawba adum lenduna hingli masigi mathakta maitai singna national highway singda aki khang laitana chathok chachin tawba yadri asigum laba kanglop anigi unkhatnaba lairiba fibam masida Shanghai Festival pangthokani haribase coalition against drugs and alcohol kadana angaka fawi asigumba tanja sida hariba festival asi pangthokpagi mahutta Manipura furup khudingba ki lanjena duna relief camp singda awana khangduna lairiba IDP sing asi hana masamasa gi hanagi mayum makai singda ingna chikna nungaina aki khang laitana lairaba matungda pangthokpana hena fagani amaromda festival asi pangthokpagi mingda Manipur ingtapna laire santi da hanagumna hanjille haiduna Mapalaibak singi tourist singda utchaibadi kadana yabangam loi laibak miyam go loina na khongjang sangsinana ba sem sadon leire festival asigi pangthok nanabagi senfam sing asina kanglub anigi relief camp sing de lairiba IDP singi khudong chada ba mayok nariba mayam ase yangsin biu kadana sangai festival Manipur laingakna pangthok nanaba sem sariba si kadana kanba moongda yaning da ba fongdok pagal loina na boycott tawre hairi
President rule ki makha da lengak liba governor na IDP singi awada pa awana yengsin bagi mahuta sangai festival pangthokane haina laurak liba waref khudak ta handokadabane haina United People's Front Manipur na su hairi lamdam asi hauze karamba tangkak ta leiri bagi haiba miyamna nainabiu sofam nomfom khangdriba sel thongi phibam sathina sokhaliba asigi mathakta national highway singda tampak lamdagi chatpa yadadana thamliba tangkak asida President rule lengak sina malemge Laibak miyam da sangai festival pangthoktuna lamdamasi ingna chikna tangdu laitaba fibam amada laire haina naba utchai bagi thawng ase miyam na tumina laithokpagi mahuta festival asi punna thingminna hobana mathau tare IDP amadi kokomina sangai festival boycott tawba sida UPF Manipur nasu mapung fana saugat kane hairi laibaki irang asi loishilaga sangai festival pangthokpiu haina mapi council Manipur nasu hairi sahine makai hanjilaklaba irang asi hana loishilaga miyam tangdu laitana hingminabagi wakhal longi wangmada lengasina sangai festival pangthoknana bahonariba si hauzik miyam na wariba si ubidre haibaga chaf mane hauzik wariba fibam asida sangai festival pangthokpa habasi achumba khongthang nate hairi May home English aniga kungo humdoidagi haurakiba maite amadi kuki jogi marakta thoganingdaba tamthiraba lanasina nupi angang yauna miyoi kayage punsi manghan khraba amadi miyoi kayage mayum makai sing maina tumna thadok piduna ut olhan khraba lamdamasigi iraicha kaya adugi imung sing asi fawba mamittagi mapi kangdre lanjen aduna tumphom safum khangdana relief camp singda changjafam loduna awaba kaya khangduna hinglengai matamasida government na IDP sing asida ahenba mieng changbibagi mahuta sangai festival pangthokani Sigi nungi wahan thok karino masigi tumasakta government na ikoigi miyam singasi tampaki lam asikhakta da asumak laiba haina hanbagi amade penthok hanbagi thong singasi miyoi kharana thawoina lautuna duna satharak labra haibagi chingnabasu farokle haujik sangai festival pangthokpagi matam nate IDP singasi hana masama gi mayum da hanjin hanbiu national highway singasi free movement ohenbiu manipur gi haujik wariba lan asi hana loishinbiu madugi matungda sangai festival amade atai kumhai harau sing loina pangthokpiu haina salai kanba lufna chero thadurakli Hauzik Paugi Merkhan aten break amatang lauzari. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gi na December 1st week tagi class hausare kani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubi kani matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayam amukahana taram nokchuri loinana makhataba pau fizari DFO Chandel amadi Og Hill Christian Academy Chandel na punna sinduna Chandel gi Jafo Bazarda lamlaki cha use kandaba yade haibagi rally ma chatkre satra sarti punna Miyoi chatruk rom na sarug yaduna chatkiba rally edu Og Hill Christian Academy Panchai Chandel gi get tage DFO Chandel Dr. N Munal Maite amadi school asigi founder principal Pm-Istv Francis na lamthake lamlaki sa use amadi uwa kansi haina thaba pleka sing puduna chatkiba khongchata yaukiba satra satri singna paujel puba kholau ke asu lauduna chatki khongcheraduna Jafo Bazar fauduna khongna kilometer amaga makhairom chalaba matungda women market ta punduna khanane bagi thauram amasu pangthoke ngasigi khongchat ka mari lenana Dr. N Munal Maitena wildlife kan bahibase Naharol Singh amadi satra satrina kangadabani asuk sangba matam se palan kya tawduna wildlife kalibane haiduna lauduna lakli adubu lamlak ke sa uchek te mutpa ga chaf manare masigi maruiba maramdi aikoina khongjang singasi sangsin bada naha sing amadi students singbu yauhanba ngamdaba sinani adubu ngasidi
हौनरुब तौदना ओक हिल क्रिस्टियन एकेडमी की छात्र छात्रीसिंग पुनः थोरक्तुना मांगजिल थाना होनबिबासिना सुक्सोय सोयदना चांदेलदा नतना मणिपुर लमलकी सा उसेक्सिंग कनबदा अचोब माई पाकपा अमा ओरगने अमदि खोंगजंग असिदा अतोपा लेमहौरिबा चांदेलगी स्कूल सिंगनसु तुंग इनबिरकलो हाइखे सेमलकपदा ख्वाइदगी ममल याम्बा खुदोलदी लमलकी सा उसेक्सिंगने मखोइबु आइखोइना ngaihaki kanaba kharagi damakta nungsi haitana phabiba amadi hatpibadi ngasi makhal makha kya gi sa uche kya manipur gi laimai digi pungut murkhre amadi state animal oiriba sangai su tipping point lan khatpa ngamdana mutkiba yana laire matang asida ngasi school gi starter satri singna haunaruba tawdana lamlaki sa usek singbu kandaba yade haidana songthok pirakpasi chokthok chaningai na haina makha takhe स्टेट असिगी फिबम सोकलबा लंबी सिंगी मनुंगदा अमा ओरिबा मयाई लंबी गे समुरौदगी हियांग थांग फावबगी परिंग असे लबुक्तगी पुखलकपा लैखोमना लंबी नालहनबा अमदी लंबीगी फिबम फतबना लंबी असि चलिबा मियामदा अमुके हेना खुदोंग थिनिंगाई ओहेले लबुक्ता थबुक सुरुबा मेचिन सिंग ट्रैक्टर फोक्शनना पुखलकपा लैखोमना लंबीदा ताहौबदगी नोंग चुरकपदा लंबी नालहंदुना मयाई लंबीदा चथोक चसिन तौरिबा मियोय सिंगदा साथीना खुदोंग थिनिंगाई ओहेले स्टेट असिगी अतोपा लंबी सिंगदसु लबुक्ता थबक सुरुबा मेचिन सिंगना मियाम चथोक चसिन तौरिबा लंबीदा लैखोम ताहलमदना बा मरी लेनबा डीसी सिंगना नोटिस थोक्तुना अमदे स्टेट पुलिस ना येंगसिनबगी थबक चथबसु यावरे हिरम असिदा लौ सुबगी मेचिन मपु सिंगनसु वाखल ताहनिंगबगी अपांबा माइके क्यादगी थमलकले मयाई लंबीगी ओइनसु मरी लेनबा अथॉरिटी ना हिरम असिदा अथुबा मतमदा मिदेंग संघौद्रबदी थोखनिंगदबा लंबीगी खुदोंग थिबसिंग हानदगी हेना थोलकपा याबगी अकीबा लैरे कुममगी लौ येनबा मतम लाकपगा लोइनना हाईवे द चलिबा गाड़ी सिंग द एक्सीडेंट न चिंगबा थोक्तनबा एसपी थौबाल मनोज प्रभाकर एम गी मिरेंग मखादा डिस्ट्रिक्ट पुलिस थौबालना हाईवे अमसुंग स्टेट हाईवे सिंग द लबुक्तगी लैबाक लैखोम तैथोक्तना थौरकपा ट्रैक्टर सिंग अमसुंग गाड़ी सिंग येंगसिनबगी ड्राइव हौखिबगा लोइनना पुलिसना अयुक अमदी नुमिदांग खाक्तना मफम कयादा येंगसिनबगी थबक चथरी गाड़ी सिंगदगी हाईवे द ताहौबा लबुकी लैबाक सिंग सेंगदोकपगी थबकसु चथबा हौख्रे थौबाल पुलिस स्टेशन की ओसीएस इवोम चागी टीमना ngarang numidang athengbada लैखोम लैनांग खेतोक्तना हाईवे द थरकपा गाड़ी कया खामदुना वाखल तामिनबगी थबकसु चथखे अमदे ngasi angan bayuktsu manipur fire service thawbal gi team ga loinaduna highway da ising kapthoktuna sengbagi thabaksu chathakre labuktagi faupuduna karakpa gari singna highway madi miyam na chanaba lambi yodringai da gari chakka da pakpa laibak sing ningthina sengdok piraba matungda thaubiu accident chingba pamdaba kaya dagi ngak thoknana ba mayam punna saruk yaminasi haina police ki maike dagi appeal torakli Maitai Lipun gi Thauburel oiramba Mayengbam Pramod Chan Masagi Anaba Manamaram Oiraga Mahak Famen Oina Pothare Maitai Lipul gi Thauburel gi Pharmacy Maitai Lipul gi Seloi Purel gi Pham Puriba Chinglemba Wahengbamda Maitai Lipul gi Liklam gi Matung Ina Thauburel Oina Sinare Masigi Makha Tarakpo Oina Amuk Maitai Lipul gi Lanjing Purel Oina Pham Pubiriba Haisnam Silanda Liklam gi Matung Ina Mapung Faba Maitai Lipul gi Thauburel gi Pham ngasidagi sinare hairi Songfel Mulam amasung Lamlai Chingkhai Kuki Khul Singda Poppy Thananaba Har Committee Against Poppy Plantation Zalembung Gamkhai Ukrul District na manghankre hairi drive asi atai mafam sing da su sathagani mari lenaba authority church leader amasung lanai miyoi singna area asidagi popi maru fangna muthananaba sangsiliba khongjang asida mateng pangbinaba appeal tauri District Malaria Officer Imphal West ki makhada AM ta en khongbal amadi naina sang club na punna sinduna kangna sandok palaina dage sensitization thauramama sagolban tera Lokrakpam Lekai da Pangthokre Tharom Asida DMO Dr. Maibam Rocky Amadi District Consultant Ais Sangitana Kangna Sandokpalaina dagi Matau Karam na Ngakthokadagi Haibagi Matangda Resource Person Oiki Manipur University Sports Committee Kansipur gi Mereng Makhada Thawbal College Thawbal na Sinduna Numinini Chuvna Chathagadaba Oinam Ibetombi Debi Memorial Manipur University Inter College Volleyball
Tournament 2025-2026 ngasidagi tongan college ki team nipana saruk yaduna Thaubal College ta hokre. Tournament adu hodokpagi tharamda Manipur University Kanchipur gi Assistant Director of Sports Dr. C.S. Pradeep, Thaubal College ki Principal Professor N. Nabachandra amadi All Manipur Volleyball Association gi Secretary su oriba Thambal Marik College oinam gi Assistant Professor Dr. L. Balesor na athoiba mithung sing oina saruk yake. Thaubal College ki chahi gi oina puthokpa College Magazine su fongbaga loina na tournament adu bu hodokladuna Dr. C.S. Pradeep na tournament asida mai paklaba team adu khaki sanroi sing na is zone gi sanabada chatkani haiba nate December ki tangtara dagi tangtara mari Bihar da pangthokani haina thajanari ba is zone asigi damak MU gi volleyball court ta akhanaba trial ama sathaki gani madudagi khangalaba sanroi sing aduna is zone da participate tawgadori bani maramasina players sing na chathariba tournament asida winner oiba khaki khalaga sanaganu isagi asengba haithoi singthoiba sing adu mapung fana uthoknana ba sanana ba khono haina players sing da appeal tawke ngasi hawdokpa numit ki ahan ba sanakiba match adu da Thaubal College na Imphal College po point ahum sinoda thoikre. Asem Arun Kumar Memorial Manipur University Inter College Table Tennis Tournament 2025-26 Manipur University ki makhada leiba college singdagi nupi team manga amadi nupa team tarek na saruk yaduna pangthokre. Manipur University Sports Committee Kanchipur ki mireng makhada JCRE Global College Babu Parana Sinduna Dem University ki campus ta leiba Manipur Table Tennis Association ki indoor stadium da pangthokpa tournament hawdokpa ki tharamaduda Manipur Table Tennis Association ki treasurer Takhelambam Chana Jauba Manipur University Sports Committee Kanchipur Senior Executive Member Dr. Thingpaizam Bimol Amadi JCRE Global College ke Academics Head Sanjanbam Jugesorna Sarugyake. Asem Arun Kumar Memorial Manipur University Inter College Table Tennis Tournament 2025-2026 asibu sinlang liba JCRE Global College ke Academics Head Sanjanbam Jugesorna tournament asi hanadagi hauna Manipur University Sports Committee Kanchipur ki makhada chahi khudinge pangthoktuna lakpa Inter College Table Tennis Tournament ni tournament sing asidi donor kaya thokpiraktuna katpiduna lakli handakesina Asem Arun Kumar Memorial gi mingda katpibani asigumba tournament asidagi khangalaba mahirwe sing asi is zone da amuk saruk yaraba matungda All India gi tournament da saruk yabagi khudong chaba ma piribani haiki asidagi khallaba kambusi is zone inter university tournament da muk saruk yagani karigumba is zone sidagi muk qualify oiba taragadi muk all India gi level da muk lakani loisilapda hausu fobugi maroiba pau amuk hanna pizari Anobulengak ama sembagi wafam asi BJP Manipur State Unit ta hangbibane hena chungani haina Speaker TS Saitebratana Haikre November tha manung fawba adumak PR thamlabadi wakhalon manaba MLA kharaga punsinduna Speaker bu leader ni haina khanduna lengak semnaba Governor da stake claim toragani haina MLA L Ramesorna fongdokre Amadi Union Minister of State Home Affairs Bandi Sanjay Kumar na Churachandpur District Administration ki thabak thoram sing video conference ki kuthangda yengsinkre Hauzik Fob ki onadi Manipuri Pau matang staloijare mireng tabiri bapuna makpo mukka hanna khurumjare